ngasi aina ningsing janingiba wafamsina maruina angangsingda toina thengnaba khudongchadaba problem ni harasu yare covid matungi school ga karakpa matamdasu mairosingda yam thengnagiba problem ni handwriting khui thibagi amadi khui tappagi khui chang naidabagi aduna angangsingse iba horpa matamda khui se cursive writing da magi iriba niyom du chumna ijagiba angangdi khui dum phajai masagi niyom ngakchana adagi sum chakula matungda masagi speed masai khui ama lakpa matamda phajaba angang yawi thiba angang yawi compare tawnabada nupimcha na nupamcha di khui je hena phajai na koi lawi nupamcha da phajaba su yam lei nupimcha da khui thiba su lei adubu average oni yengbada aduna khui se yari makai phajana mayek to seng na legit oina ibasina khwaidi hena fare written examination na ayambani na khui phajabana mark phangba hele mcq gumba akoigi omr sheet ta dakan tawbadadi khui gi kya thoidoktre aduna school gi secondary angang singna mark score tongnabagi damak khui phajabase yamaru oi khui phajabam ga thiba maga compare tongnarakpa matamda mark mari manga gi changse dum khenarakpagi changse dum wangna lei maruina khoigi art subjects inda ko adagi khui se thibana khoigi mayek se malaktabadagi mark kakhibasu yaudaba nati now lakchining iba point ti aigi icha se pi nga de khui phajarami khui thire sima problem am leire hobadi dum thiba hojisu dum thiba sisu problem am leire khui se migi matok tamaga ibadasu thijalakpagi macha am oi number 2 da practice suktaw tawdraba ma khui thinaba macha oi maramaduna yam ngallingai matamda akogi lekha boy iba na koi cursive writing yam toni iba anga khui adumak phajai sang puba ngami aduna hoji khui yam thiba angang se religiously toina pe se yam ibiu niom chumna a di a malhanbiu s t s malhanbiu kwa akogi k na k malhanbiu magi letter singdo mandaba sidane ba khui se phajaba thibana lakadoisi adagi amuk khui gi sang manana iba kwa p na muk chawna q na muk pik na iragadi khui do phajararoiba aduna akoina letter to letter parakpa kanda paba thoktaba yawi adubu jab parakpa kanda adum pabadi thokhiba adubu manungi letter du di khangdaba su dum yaudaba nati khui se letter se masak khangaktabana khoi algebra gumba angka holakpaddi matha sare x to 2 manjalakpa y do kwa atopa letter ama 9 hek manjalakpa aduna algebra holakku matamdadi handwriting thibase yam pharak taninga oi letter ga number singa se confuse chalaktana kwa aduna 2x ka se atopa number amon hek isalagadi yam phibam sokninga oi aduna video su sangdokhi dore video se haining liba point ti toina practice to biu ingna tapna ibiu speed to kona tanbiu toina consistency tapna phajana mayek sengna ibada khuise dumak phajarakani ko pi ingai da semdo puradi khwai base ni adubu chawraga su isana bu will leragadi adum semdokpa ngamgani sini aduna khui phajabase mak phangnabagi masak amani habase thamjage thank you very much